Kurumjari ISTV Manipuri Paumyang Tabi Punabu Taram Oxari Ngasigi Maruiba Pausingda BJP na center da chahi ani hena sarkar paibada makhoi gi oiba senthang thada duna karisu taude haina chief minister na phongdokre Senja thumjagi matangda Manipur sarkar gi mathakta chijelagani haina commerce and industry gi union minister of state Nirmala Sitharaman na phongdokre amadi Kalup amagi apamba bina buhonabada atopada akaiba thokhalloidabani haina UCM gi consultative member Ibotomi Khoman na haikre Pau Sandonam Pizadi Center da BJP ne lusingba NDA sarkar sahi ani helaklabasu karisu tawbangamde makhoigi oiba senthang thada duna karisu tawde haina Manipur gi chief minister Okram Ibobina ngasi thangmaiban kendra da INC gi mirep oiriba Jotin Waikhom gi firal singkhatpagi thauram da phongdokre Chief Minister Oibobina makhatana BJP na center da panbadagi Manipur gi oiba senthang thada duna chakhat thaurangi oiba thabak ama tawre hainingai leite UPA gi matamda paikhalamba thabak thauram sing sangana bu hona duna leire BJP gumba communal oiba party asidagi miyamna cheksin biu Bharat tasu BJP gi phibam nongma nongma gi sontharakli Bihar da Congress ka chatminna ba kangbuna chauna mai pakle haiki Mayam khambirambani adu lai ada lai minister si hapta kudingi lakbada cultural program tawgani lekham singani security singani protocol singani lakbadagi karisu tawbusuna tabaduna we thabira anu noi saudi gano Manipur gi maramda noi na khangoi akhoi ribu federalism da khoi thajabani na noi de niroi congress government lai so khoi hai noi de niroi akhoi gi phambam thokpa paisa du matam sana piro Wangang kibasing na phongdok na kibada Manipur thugai na basenbadi Congress party nate BJP ni haina maral siki Peace Accord ki warol khanghandaba asi BJP ki aronba agenda karino by election da BJP ki mirep thagat pa haibasi Manipur thugai na ba miyam na ayaba pibaga chap managani masagi oijaba thiru badagi disqualify ki saitheng phangjabani masida sarkar da taina ba maram chade Congress hunduna wangang liba BJP ki lusing basing Congress da changna ba hona ramlaga yada duna sathiba miyoi singni center da Congress na sarkar pairingai da paikhalamba policy program sing manghanduna miyam da awaba tahangadawri haiba wafam sing phongdok nakhi Ngasigi thauramada Deputy Chief Minister Gai Khangam Minister AK Mirabai MLA Singh amadi Congress ki maru oiba miyoi singsu saruyaki Senja thumjagi matangda Manipur sarkar gi mathakta thijelagani haina commerce and industry gi union minister of state Nirmala Sitharaman na ngasi khumuk samjoi kisan gi khuyathongda leba mahakki mayumda pangthokpa phiral singkhatpaga mari leinana ima khunthokhan bi sanglenda pangthokiba miyam gi mifamda phongdokre ngasi ayuk Imphal da hek thunglabaga union minister Nirmala Sitharaman makhatana haikibada lupa crore kaya gi khujing oiduna loktak scam la chenariba asi thijinba horamlaga tuminna lesin manate makhatana investigation chathanaba marilena che chang sing khomjili corruption da natana loktak pat ki akoibada leiriba miyam gi phumdi kaya mai thaduna amanga ta thokhan ki adu Congress sarkar na ni haina maral siki ningam da bathodok asi BJP na kaidongai da kauroi chakwa thaurangi damak center na thadarakpa senpham kaya MDS da daita tawthoklaga Congress family na nungai thoktuna leire adubu prajadi ngasi fawba chawkhatana leiri Chetmilon da mateng oigadaba border hat sananaba Manipur sarkar da khanghallabasu lampi bangamdana leiri Maraki Mikhalasi state ki fight ni chahi lisang sitna ot naiduna laklaba Congress ki sarkar asi laman khumba oina Congress candidate pu deposit fawba hanjin handana miyamna maithiba pigadabani haiki हमसे पूछे कि क्या हुआ आप तो जो लोकसभा चुनाव के समय लोकतक स्कैम के बारे में बात कर रहे थे अभी क्या भूल गए बिल्कुल भूले नहीं उसके ऊपर जांच प्रक्रिया शुरू है सीबीसी के द्वारा भी उसके ऊपर थोड़ा ऑलरेडी प्रक्रिया शुरू हो गई उसके बारे में बहुत लेख भी आ रहे आपको मालूम वो एक क्लासिक उदाहरण है 211 में उसके कारण बहुत वायलेंस भी हुआ जो झुग्गी झोपड़ी में उधर रह रहे थे उन सबको हटाने के समय बहुत वायलेंस हुआ आप सबको मालूम है कि ये पैसा के घपला भी है और लॉ एंड ऑर्डर के विषय में उसमें उस किनारे में लोकतक लेक के किनारे में जितने भी लोग गरीब लोग रहते उनका हटाने में भी वायलेंस हुआ इसीलिए लोकतक स्कैम पैसा और लॉ एंड ऑर्डर के विषय में भी गरीब लोगों को हटाने के विषय में भी बहुत सीरियस स्कैम है
ngasi gi firal jingkhatpagi thauram aduda BJP Manipur gi President TH Chauba amadi party gi miyoi kyana saruk yaki miyam gi mifam loiraba tungda Union Minister Nirmala Sitaramanna Thangal Bazar da leiba Marwari Dharmasala da laktuna business community gi miyoi singa unaduna interaction program amasu pangthokhi Kanglup amagi apamba pina bo hotnabada atopada akaiba piroidabani haina UCM gi consultative member ibotomi khumana phongdokre ngasi thangmaiban improvement club na amuko CCSK amasung UCM ga punna sinduna club asiga sanglenda ngasi pangthokpa People's Movement for the Common Future haiba theme da pangthokpa khana nenabagi thauram da ibotomi khumana makhata na haikibada sahi lising ani gi itihas leijaba Manipur asi Bharat Sarkar na karamba mawongda khallibano haiki Kunci yang pengamdama, ayuda lakukan apa ye saya aktiviti itu dah, mani informasi jauh, mani informasi itu dah, mani bukan kamera, center itu ada pula kaliba, bukan apa community, maka community itu dah, saya hadap pertama ni, mani bukan lagi kalikan apa begitu no. Amaromda National Identity Protection Committee NIPCO Ichal Konthokjam Maning Travel amasung Konthokjam Mamang Lagairong na punna sinduna khanane nabami phamasi Konthokjam Maning Travel Community Hall da supangthoki ngasi gi thauram aduda NIPCO gi Vice President Oinam Premjit Ichal gi President T Ibemja Konthokjam Mamang Lagairong gi khulakpa Gangmumai Rongmai Konthokjam Mamang Travel Club gi President Asang Gangmai na singba miyoi kyana saruk yakhi Khanda nainaba mifam asi United People's Front UPF amadi National Identity Protection Committee NIPCO na susinduna Kangsup Chiru Community Hall da pangthoki mifam aduda UPF ki President Ratan Kumar Chiru Union ki President Areng Chiru Kangsup Chiru ki Village Chief Akung Thonga UCM ki General Secretary YK Dhiren Change and Peace Building Action ki Director RK Bobicana Singba Lu Singba kyana sarugyaki Mifam ga mari lainana UPF ki President Ratan Kumar na Malim gi oina chawkhat lamjel tanaraklaba matam asida Bharat Sarkar na Manipur asi lanban gi lamdam ama oina thamduna thabak thauram sing chathari lamdam asida khundaminari ba singbu nungsina handana ba khonari ba asi lamdam asida khundaminari ba isilinaw singna khangmina ba matam oi haiki Manipur da khundari ba community sing asi amaga nungsina hanba yade haibasi makhoi gi arun by agenda ama oiramgadra haibasi haibdi nuaitre oire marandi tokthor pathabak nakhan Milal mayai loisangi manga suba chahi ahumgi thaupuga daba lusing purel yauna atai miyoi sing wasak lobagi thauram ngasi utra sanglen da pangthokre Milal gi anauba thaupuba oina lusing purel moirang them naw khamba maitei Vice President da Thokjom Babujan maitei amadi Yanglem Biren maitei Secretary General Gaisinglung Pamai amadi Assistant Secretary General da Naurem Bandana amadi atai thaupuba taranipan bu ningthau laisemba sana jawbana wasak lauki thauram aduda mitei mayek expert committee gi member oiramba Jia mangang su sarugyaki ningthau laisemba sana jawbana haujik lamdam asida khwaidagi akiba mo oiribasi aina chumi haiba wakhal amadi lusingba oiningbagi lalong chathanaba asini Manipur da leiriba tongan ba kanglup singi marakta thajanadaba amadi apunbagi saktamda akaiba pirakliba asi kanglup ki khenaba thadoktuna amatta oina thabak tawba changi haiki Milal gi President M Naukhambana Lup asina hanna chatharakliba irol iye kannanabagi thabak adu henna kumang yangsinnaba hotnagani Bharat na sakhanglaba lamdam asida lairiba tongan ba kanglup ki loan amadi mayekpu education curriculum da yawhanduna miyam da haihannaba hotnagani haiki Lamdam asida senja thumja amadi nupi angang da chatharakliba miyot minai chang wangkhalakliba si muthatnaba miyamna thengnaba mathau tai haina CPI Manipur State Council ki Secretary Dr. M Narana phongdokre All Manipur Nupi Marup Wangjing Tentha Area Committee Tentha Development Committee amadi Youth for Social Change Tentha na punna sinduna pangthokiba Great October Socialist Revolution ki thauramda mahakna wafam asi phongdokibani Tentha Multiplex Ground da pangthokiba thauram aduda Indian Society for Cultural Corporation and Friendship ki General Secretary K Subharaju amadi Manipur State CPI gi lusingba kaya su sarugyaki Great Revolution VI Lenin gi photo da miyamna leisu katunai kai khumnabu utki loinana thauram gi sarugama oina maheroi singna saruk yaba March Pass pangthoki
अफब खुनाई ओइनबु होनबदा मियामना इनखलकलिबा नहारोल सिंगना लौगदबा थौदांग कया सिंगी मतंगदा वासक लौबगा लोइनना अहल लमन सिंगदा खुदोल पोट पीदुना इकाई खुमनकी डॉक्टर एम नरना मखातान हाइकिबदा अफब खुनाई सेमदुना मालेमगी चावखत लंबिदा खोंगदाबा मतम ओइरे फुरुप खुदिंगमक हेना नुंसी चानाबा पुरक्तुना अमतो ओइना लेमिनाबा मथौ ताई हाइकी सुबम निरुनरकबा क्राइम चेनरकबा पुनमक्सिगी हौरक फंदी सेंजाव पाइबगी चन पथाबसिगी मनुंगनी मसिबु होंदोकनबगीदमक्ता ngasidi masigi nabida siya tenthagi multiplex ground sidagi naharon sina wasaktuna anong bak campaign ama chatharagani hadise mai pakpo oisulu के सुभारा जुना फोंदोखिबदा सोशलिस्ट की वाखलोन असे मियाम पुन्ना चेनमिनादुना मानव खुनाई सेमलसी मालेंगी मफम कयादा कम्युनिस्ट की इहौ लाकली कल्चरल एक्सचेंज की खुथांगदा अमगा मगा नुसी चानना लैनब होनरसे हाइकी we are uniting cultural activity to create for our national integrity and to defend our cultural, to protect our cultural values. नुपी पुलिस याउना बिष्णुपुर डिस्ट्रिक्ट पुलिस कमांडो टीम अमदी तरुक सुबा असम राइफल्स की अपुनबा खुदपु अमना गानुकोन एरियादा थीबु हुंबगी थबक जथाबदा यूएनएलएफ की सिंपैथाइजर अमा फारे हाइरी फारब मियोय अदुदी कैबुल फॉरेस्ट ममांगदगी सलाम देव की मचानुपी सलाम इचन देवी एलियस अबेम चही कुनिथोइनी अमरमदा डिस्ट्रिक्ट पुलिस असिगा तरानिथोइ सुबा बिहार रेजिमेंट की अपुनबा कांगबु अमना मैत्रमदा थीबु हुंबगी थबक जथाबदा केसीपी पी गी एक्टिव मेंबर अनि फारे हाइरी फारब मियोय सिंह अदुदी लाइस्ट्रम इनाउ सिंहा एलियस लोया चही कुंट्रा अपोकप लैखिद्रबा एल बिनोय सिंहा फयेंग ममांग लेकाय अमदी कोंजेंगबम अमर सिंहा एलियस ननाउ अपोकप के जोय सिंहा जिरिबाम गोलाथोन बाजार दगी हौजिकना सगोलबल मंत्री लंपाकता लेबनी हाइरी पाउगे मरक थना तेम ब्रेक अमुका नलमिनसे मणिपुर शासन तौरिबा कांग्रेस सरकार सेंटर दगी पिथरकपा सेनफम सिंगलान सिजनखिबगी खुदम लेरे हाइना यूनियन मिनिस्टर निर्मला सीतारामन ngasi उचेकोंदा पांगथोकपा बीजेपी की पॉलिटिकल कॉन्फ्रेंस दा फोंदोखरे महांगना मखातान हाइकिबदा लोकताक सेंगबगी यामलबा सेनफम सिंग चीफ मिनिस्टर की इमुंग मनुंगी ओइना सिजनखरे एमडीएस की यामलबा सेनफम कया फोंगना लुट तौरे हाइकी investigated, and for state like Manipur, 240 crore rupees was diverted, was given to some interested parties, will not go unpunished. We from the BJP will ensure that justice is done. थोंजू केंद्र की बीजेपी की मिरेप ओइरिबा टीएच विश्वासना कांग्रेस सरकार न थोंजू केंद्र की चाखो थरांगी थबक अमत तौखिद्रगा भोट मयादा केंद्र असिदा ओइदबो वाफम कया मियाम दा हाइजिनदुना भोट खोमगी थबक चथरी कांग्रेस न निंगोल चाकौबगा मरी लेनना अरंग अरा खरा पिसिनदुना केंद्र असिगी नुपी सिंबु लान लमजिंगनबो होनरे हाइकी पॉलिटिक्स तौबा राजनीति तौबदा अखना लारिक सुगम तमदरसु याय हाबसे क्लियरली याव लेरबनी बीजेपी न मिखल ममांग दा हाइकी वाफम चाही अमा हेलब फावबा थबक ओइनो ओंथोरक्तबदगी दिल्ली अमसुंग बिहार दा बीजेपी मरु फुखरे मणिपुर ददी बीजेपी न मरा ताबा ngamloi हाइना डिप्टी चीफ मिनिस्टर गाय खांगमना क्वाकेटेल दा पांगथोकपा पॉलिटिकल कॉन्फ्रेंस दा फोंदोखरे बीजेपी से कुइन लेगता दी इंडिया से अब ओरिगन मानदे से आई थनसनी नावरिया पाखंग लाकपा ब्लॉक कांग्रेस कमिटी न सिंधुना विजन ऑफ पंडित जवाहरलाल नेहरू एंड आर्किटेक्ट ऑफ मॉडर्न इंडिया हाइबा थीम दा पांगथोकपा पॉलिटिकल कॉन्फ्रेंस अदुदा सोशल वेलफेयर मिनिस्टर ए के मीराबाई एमएलए आर के आनंद अमदी कांग्रेस की मरु ओइबा मियोय क्याना सरुयाकी एमएलए आर के आनंद हाइकिबदा नागा पीस एकॉर्ड के फ्रेमवर्क एग्रीमेंट असिदा करी यावरिबगे हाइबदु खंगदोकनबा पार्टी की वाखलोन थादोक्तुना पुन्ना तक्सिनमिनबा चांगी मसिदा मिखल की खुदोंचाबा लौनबो होटनारोइदबनी हाइकी पिसुमथोंग YLL लंपाकता पांगथोखिबा पॉलिटिकल कॉन्फ्रेंस तसु डिप्टी चीफ मिनिस्टर गाय खांगम हानगी एमएलए एल जयंत कुमार अमदी कांग्रेस की लुसिंगबा कयासु सरुक याखी डिप्टी चीफ मिनिस्टर गाय खांगम न लैखिद्रबा पंडित जवाहरलाल नेहरू की पुंसीवारी अमदी महाकना तौखिबा थबक थौरम सिंगबु नहौना निंगसिंखी हानगी एमएलए एल जयंत कुमार न कांग्रेस पार्टी दी तुंगी मिटयेंग सान येंगबा ngamba पार्टी नि हाइखी
Khurai dasu Khurai Sajor lekai da leba ima khunthokhan bi mandap tasu Khurai Block Congress Committee na sinduna Vision of Pandit Jawaharlal Nehru and Architect of Modern India haiba theme da political conference ama pangthoki thauramadu da Pollution Control Board ki chairman Dr. N.G. Bijoy MPCC ki General Secretary Vidyapati yauna Congress ki lusingba kayana sarukya ki Dr. N.G. Bijoy na Pandit Jawaharlal Nehru asi India bu chakhat lamjel da yauna na bu honaramba misak amani haiki Handak Manipur Public Service Commission na sarkar ki oza lawba matamda M.Ed pu MA Education ga manai haiduna parikya thahangiba thawong yaning de haina All Manipur Education Forum na fongdorakli Lauriba post asi General College kini B.Ed amadi M.Ed College ki oza nate UGC guideline English ngani taragi matungina M.Ed na academic course ta sangba yabagi maram pide M.Ed asi professional course ni aduga MA na academic course ni chawna khena balai Sayet na balay ringai manungda MPSC na parikya haidok pidana bakhangalakli niyom la na parikya haidok patarabadi miyam da ihok changsin na baton tawbani hairi pawgi marakta na tema brega matang Sanamahi Liningi matangda nongmagi oiba seminar ama ngasi GM Hall da pangthokre thauramadu Laikal Lupki President Nepram Nungkangba Masalgi Advisor Naudalen Khomba Kanglaipak Puari Liba Apun Lupki President Namoizam Tomba Malem Sanamahi Lining Lupki President Yanggoi Piba Amadi Laifrakpam Asokumar na jingba miyoi kyana panel member oina sarugyaki Sanamahi se ai thawai gade ai spirit se ai thawai se Sanamahi Pakang bana ay haksang si pakang bana ay ada ay masak kango hay si namsa chumna chatwa chumba tawba kuang sang kajaba miyam na sakataba adu ko mali sa to sa bagi malyam na kamay to na Christianity na Muslim na sandu iba sumay to na akoy malyam na kamay sandu do no November amada kong banandaybam lekaida sanhurali haibagi mingda sina panggiba MD Hasmat Ali misigi matangda jingnei haiduna miyamna mayum makai fawba mai thadokraba MD amu thodok asida tasengna chenaribra natroga chenadabra haibadu poliski maikaidagi hayeng nungthil pung mari fawbagi manungda khanghandrabadi hayeng ahing nongyaidagi pung humbudrani thoigi general strike chatharagani haina JAC gi convener Rajaudinna fongdokre Hemba Lamadong na iba taibang kumhay haina mingthon ba sayrengi lairik ama Kiamba Kaithel Bisnupur da fongkre Manipur Sahitya Parisad Bisnupur branch na sindu na pangthokiba thauramadu da Padmasri awardee Laisram Nabakishore Manipur Sahitya Parisad Bisnupur branch ki president Huidrom Sanayai masu sarukyaki thauramgi saruk ama oina saireng saidinaba amasu pangthoki Mahai tamliba mahairoi singda makhoigi aningba apamba wakhalon phongloknabagi amadi makhoina khanliba pandamadu mai paknanabagi pandamda Global Safers Imphal Hafki makhada Incredible Moirang amadi MMYC Club na mai paklaba mahairoi singa wari watai sanabagi thauram ama The Legend Public School Moirang da pangthokre thauram asida Travel Affairs ki Joint Secretary Armstrong Panmai CCT ki Managing Director Ragesh Kaisamsu sarugyaki Tourism Chawkhat Nabagi Wakhalonda Incredible Moirangna Sinduna Photo Screening Session nama Ibudau Thangjing Lekol Moirangda pangthokre Screening asida chahi manga dagi nipan fawgi manungda leba nupi macha amadi nupa macha yankhai humdoina sarukyaki Screening asidagi khangalaba nupa macha amaga nupi macha amagagi nat ki oiba fizol da namba photo kendra asigi sangkham moiriba main road gate ta thetkani Session asida namkiba photo sing organization gi website ta thagatuna miyamna November 10 dagi 13 fawbada online voting tauraga khangani hairi Jiribam police na subdivision asigi manungda chathakiba drive ta lagau mafam sing thukai baga loinana maru kaya marum phagat khre Jiri police ki OCM Norena Jiribam asida makhal amatagi jar miyamna sanabiganu makhata na police na masidagi akanba thabak lokhatkani hairi Manipur State for Women na sinduna nongmagi oiba legal awareness thauram ama More Trade Center ki conference hall da pangthokre thauram asida commission ki chairperson Dr. L Ibetombi More Hospital ki MO in charge Dr. S Priyakumar Muslim Development Association ki president Jubidha Begum Nupi Khunai Chawkhat Lamjing Loop More ki president Jamuna Laima Kuki Women and Human Rights ki secretary Hoineng Susarukyaki tongan ba resource person singna nupi angang singi hak amasung haksel ga mari lena ba hiram singda wangangki
All Jiribam Contract Lecturer Association gi chahi kunlom oza oiduna laklaba lecturer sing regular tahallu haiduna ngarang ADC Jiribam gi khutangda Manipur gi Chief Minister da memorandum ama pisinkre athuba matamda matam koina contract ta oza oiraklaba sing government na regular tahangani hairaga tumina lekiba thawong association gi advisor KH Indi Kumar yaning da phongdoki association gi November 5 da phamkiba mifamna November 8 fawbagi manungda thabak oino onthok trabadi thabak lepagi khongjang sangsin na baware Laure Haiki. President M. Sanjibna government na ngasi fawba namsinduna thambiba yaningde atupa matamda regular tahanbiyu haiki. Vice President M. Romeo na regular tadriba oza sing matam sangna tolop chang naina phangdabadagi khudongchadaba kaya mayokna duna lakli. Tha mapantara tolop phangdana lei masida matau karamna quality education purakadoribano jiribamda lairibo oza sing ayamba imphal dagi laktuna mahairoi sing lairik tambiribani government na hiram masida mityang changbiduna atuba matamda regular tahanbiyu haiki Jiribambu mapung phaba district ama oihallu haiba davida November 3 ki ahing nongyai dagi jiriga samnaba national highway singda chatharakiba matam kaktaba economic blockade hayeng November 8 gi ayuk pung 3 tagi November 13 ki ahing nongyai phawba komthokle hairi Lebak miyam gi amadi ningol chakawbagi yenglaga ngasi famkiba demand committee gi mifam amana ware basilokibani Manipur government na mapung phaba district ama oina lauthok trabadi economic blockade ki mathakta national project sing thingjinba yaungna hena kan makhongjang changsingani hairi Wangu nongyai khongda tha sigi tarukta sina phangkiba tokpa ching lai mamangdagi yumlembam ongbi sorodhini mapuroiba sanjoina hatpo oiramle hairi khoisaunaraba miyamna sanjoigi apokpa amasung apokpisu ngasi farga police ta sinakre all tokpa ching club amadi mera paibi singna tokpa ching mondum mahadev lampakta ngasi mifama mapangthoktuna mihat asi mapuroiba sanjoina chathakibani haina police na khangba ngamkibadagi mahaki apokpa amasung apokpi phaduna mari leinaba police station da sinanaba ware lauraba matung wangoi police ta ngasi sinakibani mifam masina sanjoigi apokpa apokpi ani khungangdagi tanthokpa hainasu warepnaki hairi Students boarding cum tutorial home Kwakaithel ki mapan suba foundation dega loinana felicitation thoram ama boarding asida pangthokre thoram asida Imphal West ki additional SB operation Thoksom Bikramjit UCM ki president Elangbam Johnson home asigi advisor N Sana Thokpa MSU amadi MSA ki lusing basing du sarukya ki handak sehi ki class 10 parikya da position laurakhraba maheroi amadi mai paklaklaba sing manama thumpi duna pungning thawgat ki Nongchup Imphal Longmi Sinmi Chawkhat Khongthang Lupna Ekar Chaniyang Khairomda Thanaba M27 Makhalgi Hangamaru Longmi Singda Yenthokre Imphal West ki Manung Chanba Sairem Khul UJB School da Pangthokiba Hangamaru Yenthokpagi Thauram aduda lamdam madugi masak naiba miyoi kayasu saruk yaki Haukiba tang mari amadi manga gi lonaba ahingda 7 Assam Rifles ki kangbu amana Bisnupur district ki Phawbaksau ikhai mayai lekai da leiba oinam ibungobu mayumdagi faduna pukiba thawong yaningde haiduna maira pai bisingna Phawbaksau ikhai community hall da wakami pham chathakre wakami pham aduda oinam ibungo mara leite mahakpu kari maram gi fari bano condition amata yaudana athupa matamda thadura uhairi Insect Biotechnology ki matangda Nambol L Sanoi College da chatharakpa numit humni gi oiba national seminar ngasi loisinkhre seminar loisinbagi thauram aduda Nigeria dagi dagi edisina Khanapara Guwahati dagi Professor Probot Bora Professor KH Ibohal amadi Professor Tikendra Salamsu saruyaki Mantri Pukri Lamlongai da leiba Nongthomayum Tomsagi loinabi Nongthomayum Ongbi Tete Devi chahi kunmuk surabi maungnaha ama haukibo October gi tang 16 mayum dagi thokibadagi ngasi fawba hanjilaktre hairi mahangna thokiba matamda angobada amubana langba furit ama litki sandal angoba tongki coffee machugi fanek ama setki mahak fit mari inchi ahum wangi mamai koidanei kanagumana mahakku thengnabirabadi manak nakpa police station natraga mapuroiba natraga nongmaibung chakpram lairakta leiba mahaki apokpi chakpram Chadol da pau PBU loinana telephone number 87947711498 natraga 9856127200 telephone number amukahana 8794771498 natraga 9856127200 da khanganbiyu hairi Kadana Loop asigi Thobal District Committee lamjau apunba mera paibi loop amadi KSSL ga khusamnaduna nisana khunai da piba chaitheng amasung masibu thingwada miyamgi thaudang haiba thimda khanane ba mifam gi saruk ama oina sarkar na license piraga yum yolhanba yaroi haiba mifam ama lamjau mayai lekai community hall da pangtokre hauji sanabagi pau phangbigani
ngasi gi sanabagi pawda Neroka FC sangakphamna nisa thangmaiban bu maithiba piduna tara suba stat leki ahum suba position takre game spirit yaudaba amadi discipline leitaba team animaki sanaroi ani field manungda khut thanarakpadagi referee na red card piduna field dagi mapan thogan khre khumuksam ingosa singh memorial trust na sponsor tauraga all manipur football association na sinduna imphal gi mapan kangjaibungda team tarani thoina saruk yaduna chathariba tara suba manipur state league ki ngasi khumal lampak artificial top ground da ahum suba position gi sana kiba match da Neroka FC sangakphamna nisa thangmaiban bu goal mari ani da maithiba piduna league asigi ahum suba position ta kibani Neroka sangakpham gi mai pak pagi goal mari adu O4 Imeka Christiana match ki nipumanga suba humpumatoi suba amadi humbudra mari suba minita goal ahum sanki Atopa goal aduna NG Ronalna ahan half ki ahapa minute ahum da sankibani nisa thangmaiban gi goal ani adu L Rosan amadi T Ajit Kumar na match ki kunmapan suba amadi humpumari suba minute sanki match asida nisa thangmaiban gi sanaroi N Jimmy amadi Neroka sangakpham gi Y Chingkhai match ki humpumdoi suba minita field manungda khut thanaduna phajadaba thawong utpagi damak central referee Priona red card piduna field dagi mapan thogan khre Neroka sangakpham gi Imeka Christian referee na yellow card piduna warning tauki tha asigi tang 13 da sathariba league asigi aroiba match M Khabam amadi football club Jalen Sadar Hills ka Kumalampak main stadium da sanaragani November 12 dagi haugadoriba Sangai Festival gi saruk ama oina Manipur Mountaineering and Trekking Association na tongan ba event nipanda November 12 dagi kunmanga fawba Mount Iso amadi Juko Valley da adventure gi thabak thoram kya pangthokani hairi Association gi office ta pangthokba pawgi mifam amada Secretary TH Chandrakumar na mafamani asida obstacle trekking power paragliding parasailing water skiing sailboat windsurfing water surfing boat competition na chingba pangthokani hairi Bharat Swabhiman Trust amadi Patanjali Yoga Samiti Manipur na sinduna tongan ba mafam singda chatharakiba tha ahomgi yoga training program loisinkhre Sagol tongba mamang lekai community hall kwa kaithel makha thokjom lekai amadi Kali Mandir community hall Mantri Pukri hall da saruk yakiba singda certificate singyen thoki tharom asida Patanjali Samiti Manipur gi head MC Binod Pravari Patanjali Yoga Samiti Manipur gi legal Pravari head NG Tej Kumar su saruk yaki District Mapan gi sanaroi chahum henbana saruk yaduna ngasi dagi state level women's sports competition Kumalampak main stadium da haukre Rajiv Gandhi Khel Avian gi makhada Youth Affairs and Sports Department sinduna pangthokadariba competition asida district Mapan gi sanaroi singna masana tarani thoida athoi hen tanagani hagdokpagi tharamda Manipur Sarkar gi advisor Dr. R.K. Nimai District Youth Affairs and Sports gi Director W. Bhaktaras amadi Joint Director T.H. Pramoda su saruk yaki Hagdokpagi tharamga mari lainana district Mapan gi sanaroi singi March 5 gi tharam chief guest oikiba Manipur Sarkar gi advisor Dr. R.K. Nimai na salute piki competition asigi ngasi pangthokiba badminton masana gi team event da Thobal district na Imphal West bu set ani sinoda maithiba piduna winner oikre ahum suba position gi sanakiba da senapati na Churachandpur bu maithiba piki table tennis masana da Thobal na Imphal East bu Imphal West na Bisnupur bu maithiba piki Final da Thobal na Imphal West bu set ama sinoda maithiba piduna winner oikre ahum suba position gi sanakiba da Imphal East na Bisnupur bu set ahum sinoda maithiba pikre handball masana da Imphal East na Tamenglong bu goal mapan tarukta amadi Thobal na Senapati bu goal tarahumdoi tarukta maithiba piki Basketball masana da Bisnupur na Chandel bu point kunipan tara taruk Churachandpur bu Tamenglong na point kuntra tara da Imphal East na Chandel bu point nipumathoi kuntra mangada amadi Bisnupur na Senapati bu point kunmapan kunhumdoi da maithiba piki Kabaddi masana da Imphal West na Senapati bu Bisnupur na Tamenglong bu Chandel na Imphal East bu amadi Thobal na Churachandpur bu maithiba piki Kho masana da Thobal na Imphal West bu Ukrul na Churachandpur bu Imphal East na Bisnupur bu Thobal na Senapati bu amadi Tamenglong na Chandel bu maithiba piki
Nupagi team Indian round da Thawbal na point taruk phangduna ahan batakre Manipur Archery Association sinduna Kumalapag Sports Complex da nupa nupi archerer yangkai ni thoina saruk yaduna sathariba mapan suba mini kuntra suba sub junior state level archery championship ngasi loisin bagi thoram da CMT gi SP Rajbihari MOA gi secretary Sunil Elangbam additional SP Victoria Manipur Archery Association gi founder L Chandrasen association asigi advisor AC Saram Han Association ki Secretary Oiramba H. Biren Association asigi Vice President G. Sanatom Saruyaki. Ngasi pangthoki ba nupagi team Indian round da ITAC Thawbal Sika Thongju PC Top Moirang Khomna ahan ba ani suba ma de ahum suba takre. Nupigi pangthoki ba da FAC Langthabal SICA Thongju amadi YAC High School na makong mathang taki. Indian Olympic round girls ki pangthoki ba YAC High School gi G. Pauhoi Mairu SIKA Thongjugi CH Devia FAC Langthabalgi Y Vartina ahanba ani suba made hum suba takre nupa masagi pangthoki bada ITAC Thawbalgi L Milan NSA gi Moiringson Anal amadi ITAC Thawbalgi S Robert namakong mathang takre Indian Olympic round Rikpam girls da Sai RC gi TH Surmala nupagi da FAC Langthabalgi Dionina ahan bataki compound girls da Sai RC gi P Baby amadi VAA gi Arwin na ahan bataki All Manipur Gymnastic Association Sinduna Unit Nipan gi gymnast Marfuna Saruk Yaduna Kumalapag Indoor Stadium da Sathariba Contratare Suba Sub Junior amadi Senior State Level Gymnastics Championship ngasi loisin bagi thoram da All Manipur Gymnastic Association amadi Gymnastic Federation of India gi General Secretary Dr. S. Santikumar Sai NERC gi Director in Charge Francis Marwin All Manipur Gymnastic Association gi Petrol Member H. Rajendu Saruyaki Ngasi aroba nimit ki pangthoki ba individual championship da HYO gi S Surban amadi UYC gi CH Mairabana ahanba amadi ani suba takre apparatus championship ki an event bar da HYO gi Priyanka floor exercise da HYO gi Y Gita beam balance da unit asigi Priyanka amadi bolting table da unit asigi Y Gita na ahanba taki senior boys ki bolting table da HYO gi S Ruban Pomel horse da UYC gi CH Mairaba Raman ring da HYO gi S Ruban floor exercise da HYO gi S Ruban parallel bar da UYC gi CH Mairaba horizontal bar da HYO gi S Ruban maitaina ahan batakre senior girls ki bolting table floor exercise beam balance da UYC gi S Debarani na ahan bataki Imphal East District Football Association asinduna SWC Khongman Ground da team kunna group mari thokna khaidokna jathariba ngasidagi nahakpam apabi Memorial 3rd Division Junior Football League ki ngasi sanakiba ahanba match da SWC Khongman na LSIC Lamlaibu goal nipan anida maithiba piki ani suba match ki sanakiba da PRYA Khundrakpam na BSY bu goal amasunoda maithiba piki Hauzik ngasi nomagi oiba yenga sagi pau ICR Lampel Patagi Pangba Paugi Matungina Ngasigi Kwaidagi Saba degree Celsius Kuntaret Dasmik Mapan Kwaidagi Ingba degree Celsius Taranitoy Dasmik Ani Nuksite Yaupa Isting Manil Gizang Ayukda Chada Marifunipan Nungtildana Chada Nifunitoy Nongjugisang Nil Aroibada Maru Oiba Pau Amukhana BJP na center da chahi ani hena sarkar paibada makhoi gi oiba senthang thada duna karisu taude haina chief minister na phongdokre Chenza Thumzagi Matangda Manipur Sarkar ki mathakta tijelagani haina Commerce and Industry gi Union Minister of State Nirmala Sitaraman na phongdokre amadi Kalup amagi apamba pina buhona bada atopada akaiba thokhalloidabani haina UCM gi consultative member Ibotomi Khoman na haikre Ngasigi oinadi ISTV Manipuri pau matang asam loijare miyeng tabiru punampo amukah na khurumjari